Asisi lau Yengba lakpane. Ha? Somdane. Lousi kainosi phau je ayambana satpa horoe. Phau singse ayambana hojikse satpa horokle. Adugi Yengba lakpane. Lousi kamai tawrige. Aduga sigi phibamse kamai tawrige haibadu khoi Emaga aiga Yengba lakpane. Tasengna magidi ngasigi kumsigi Lousi Ema mathan khaktana ubane ko. Suk yam khraba Lousi Lou sangam ahumne Ema mathan ta urise. Ado Labuk phabidana haitare Labuk phadana kumsi Chahidi long su dum marang kaina haitare ko matam chana nong chubirakdana isinggi awada pasu lahenbegidre aduna Ema mathantana kumsigi Chahigi haitare Lousi ubangam khibane natrade ising hapto hapsin adagi ithei lokhongda suki matik yamna chawba awaba kayam mayoknarambasu yai adubu sorna chanbidana kumsi Chahigi oinadi suk yam khraba Lousi Ema mathantana haitare honarine ikoi kaimti yawba nate ai haide yumda leiba nate aduna suk yamba Lousi Emana loina yengsillaga haitare mana honari gagdane phodi hulakpadagi adagi lou lingba lou fengba loina Emana tawi ngagdane ko aduna ngasisi Emaga iga Yengba lakpane Lousi Ema da leire Ema uhonjarake ko leire Ema Baba su lae ada card da masu card da lakpane ado masi chang mada kitang masa singam da masi ada loktang sangam leiribse sigi sida lepaga masi lehore ko mahakti changak pangamdre aduna Emaga ikhaktang sida changaga lau Yengba lakpane view se suki madik phajagre yengo somda sangba chingsang na pom somda maikai mari makta duga atia seong suki madik phajadra koi basai koi gi Lousi Ema lau kya no lau sangam mahum si Ema mathak dana uri ne ko sangam mahum si Ema mathak dana uri ne asuk yam ba kaino se lau mayam se phau sing se ayambana satba horoi ko suki matik phajagre ayambana satba horoi atai kadom chattuina chetloi si laurida hum chakkhra dam sum maningom chatkara maningom maning pira no se sai kari lau yam phajadrong view se asuki matik phajagre ko sina kana koina sina ikoi yamba gini ko maisi idang satpa wali Lousi khara phaba wale swai gi mayai waida khara wangkhala le Lousi khara phaba wale swai matek si ko swai matek khara phaba wale si phaidom simaga degi si phaidom simaga khara phaba wale adale sina kaino ne ko tin angang bana ku pase sina koigi check ki farm haidare brick farm ne kadai da asai da haita se ikoi long ma pa haita sa pazare view sidi sidama leiri se adai sangse sina koigi lou surokba matamda koigi pothana na bai tare loktang sang majam sara thambane sigi manungda ingkhol lei ko si ingkhol sida ikoina thabak surambane ado Ema su baba su ngamdabana maram oraga hojikti kanamta thabak subinaba mi leitre hangi haitare adu kana gumba thabak suning bai jilin housing lei daragadi sida maru marang khullaga insang na pi tharaga haitare ko tholokba pothoksing kai mai khoida pi dabida kai matai khoida pi dabida masage dum ingkhol si koijaba yagani ko yam chaw ingkhol aduga pukhri amasu lei ko sige sida loktang sang sige hek maningda pukhri amsu lei sida su adum sida su zum ising se warang kaina lei bane aduna
ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯀꯣꯏꯔꯛꯄ ꯃꯇꯝꯗ ꯑꯋꯥꯕꯗꯤ ꯊꯣꯏꯗꯣꯛꯅ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯐꯖꯔꯦ ꯑꯌꯥꯝꯕꯅ ꯂꯣꯏ ꯁꯥꯠꯂꯦ ꯁꯤ ꯑꯩꯈꯣꯏꯒꯤꯔ ꯏꯃꯥ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯡꯉꯦ ꯁꯤꯗꯤ lỗi sát lên xí đi lỗi sát bao đẹp ạ xí đi ảm thuốc cái này hết phổ xoay mà tiếc khi nó vẫn thuốc cái gì hoàng hết ạ xuống mình chỉ khá là hoa này xí xí bây giờ trong mày làm gì bao thì lỗi nó sát bao đây co lao khởi thu nè hầu thì phải rất thô này còn ăn được đấy xí cái nồi chứ suy nghĩ mà thì phải giờ cái này chỉ rằng sẽ plastic sẽ lăng thô thân mình chẳng cái nào khối này mà xí chỉ rằng chỉ lăng thô thân mình chứ ini sing phatan aba ikoina har chai gre adagi hida kap khre hai du khang na ba koina sida thambane go natradi sing se koina har chai ra ba madung di sing se mo loina phatha ki tar ga di som gi maning thang ma sida hayeng wai phau gi chang se phajaba si thok si mana roi dry na thambane sina khang na bai ta view này này em mà ngầu chưa đi xíu. Lấy đâu này chứ?